ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯕꯣꯛꯀꯤ ꯁꯛꯈꯪꯗꯕ ꯃꯁꯨ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯆꯤꯡꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯈꯨꯟ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯁꯤ ꯁꯥ ꯐꯥꯗꯨꯅ ꯆꯥꯕ ꯑꯃꯗꯤ ꯂꯧꯁꯤꯡ ꯎꯗꯨꯅ ꯆꯥꯔꯒ ꯍꯤꯡꯕ ꯈꯨꯟ ꯑꯃꯈꯛꯅꯤ꯫ ꯈꯨꯟ ꯑꯁꯤꯗ ꯃꯁꯥ ꯐꯕ ꯃꯆꯤꯟ ꯃꯅꯥꯎ 5 ꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯤन ꯃꯅꯥꯎ 5ꯁꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯏꯕꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯆꯥꯅꯨꯄꯥ 5ꯕꯨ ꯊꯅꯝꯂꯗꯨꯅ ꯉꯟꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯆꯤन ꯃꯅꯥꯎ 5ꯅ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧꯐꯝ ꯑꯗꯨꯗ ꯐꯧ ꯊꯥꯗꯨꯅ ꯆꯥꯔꯒ ꯍꯤꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯤन ꯃꯅꯥꯎ 5 ꯄꯨꯟꯅ ꯄꯥꯈꯪ ꯐꯥꯔꯛꯂꯦꯗꯣ꯫ ꯃꯆꯤन ꯃꯅꯥꯎ 5ꯒꯤ ꯃꯤꯡꯅ ꯊꯣꯏꯕ, ꯅꯤꯡꯊꯦꯝ, ꯁꯅꯥꯇꯣꯝꯕ, ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯄꯣꯏꯔꯩꯇꯣꯟ ꯀꯧꯏ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯌꯥꯝꯕ ꯃꯔꯤ ꯃꯕꯨꯛ ꯀꯌꯥ ꯐꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯤꯒꯤ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯟꯗꯨꯅ ꯍꯥꯎꯅ ꯆꯥꯅꯤꯡꯕ ꯃꯤꯗꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯌꯥꯝꯕ ꯃꯔꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯨꯕꯤꯕ ꯑꯁꯤꯗ ꯀꯤꯗꯨꯅ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯖꯔꯝꯗꯦ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯅꯣꯡꯃꯇ ꯃꯌꯥꯝꯕ ꯃꯔꯤꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯈꯤꯕ ꯂꯩꯇꯦ꯫ ꯃꯌꯥꯝꯕꯁꯤꯡꯅ ꯐꯨꯔꯕꯁꯨ ꯃꯈꯨꯠ ꯍꯟꯗꯅ ꯇꯨꯃꯤꯟꯅ ꯆꯩꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯆꯤन ꯃꯅꯥꯎ 5ꯗꯨ ꯂꯧꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯄꯣꯏꯔꯩꯇꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯥꯎꯇꯣꯟ, ꯅꯪꯗꯤ ꯈꯔ ꯇꯞꯅ ꯂꯥꯛꯎ꯫ ꯉꯔꯥꯡ ꯑꯩꯅ ꯄꯣꯔꯛꯄ ꯉꯥꯅꯨꯗꯣ ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯛꯀ ꯄꯨꯟꯅ ꯌꯣꯝꯃꯒ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯊꯤꯜꯂꯛꯎ꯫" ꯄꯣꯏꯔꯩꯇꯣꯟꯅ, ꯇꯥꯆꯧ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯤꯒꯤ ꯁꯥ ꯌꯦꯟ ꯍꯨꯔꯥꯟꯕꯁꯤ ꯇꯣꯛꯄꯤꯔꯣꯀꯣ꯫ ꯆꯥꯅꯤꯡꯂꯕꯁꯨ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ, ꯈꯨꯟꯒꯤ ꯈꯨꯟꯂꯥꯛꯄꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯂꯕꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ ꯇꯥꯆꯧ? "ꯏꯅꯥꯎꯇꯣꯟ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯄꯥ ꯊꯣꯛꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯅꯌꯥꯝꯕ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯗꯕꯨ ꯀꯔꯝꯕ ꯃꯤꯅ ꯎꯍꯧꯒꯗꯧꯔꯤꯕꯅꯣ? ꯂꯥꯏ ꯐꯥꯎꯕꯅꯁꯨ ꯎꯕ ꯐꯪꯍꯧꯔꯣꯏ꯫ ꯑꯩꯗꯤꯅꯦ ꯑꯦꯟꯁꯥꯡ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯂꯧ ꯁꯨꯍꯜꯂꯛꯂꯒꯅꯦ ꯅꯌꯥꯝꯕ ꯑꯩꯈꯣꯏ ꯃꯔꯤꯅ ꯇꯥ ꯆꯥꯎꯕꯒꯤ ꯌꯦꯟꯕꯥ ꯐꯖꯕꯗꯣ ꯑꯗꯨ ꯍꯨꯔꯥꯜꯂꯨꯒꯗꯧꯔꯤꯕꯅꯤ ꯍꯣꯔꯦꯟꯁꯨ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗꯣꯔꯤꯕꯅꯤꯅꯦꯕꯣ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪ ꯑꯦꯟꯁꯥꯡꯗꯨ ꯐꯖꯅ ꯊꯣꯡꯉꯒ ꯊꯤꯜꯂꯛꯎꯀꯣ, ꯀꯥꯎꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯂꯧꯐꯝꯗ ꯊꯤꯜꯂꯛꯎ ꯍꯥꯏꯔꯝꯕꯗꯨ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯌꯥꯝꯕ ꯃꯔꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯧꯐꯝ ꯇꯝꯅ꯫ ꯄꯣꯏꯔꯩꯇꯣꯟ ꯁꯥ ꯌꯦꯟ ꯍꯥꯠꯄ ꯇꯨꯞꯄꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯈꯨꯠꯅ ꯊꯋꯥꯏ ꯄꯥꯟꯕ ꯀꯅꯥꯕꯨꯁꯨ ꯍꯥꯠꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯅ ꯊꯣꯡꯖꯔꯕꯁꯨ ꯃꯌꯥꯝꯕ ꯃꯔꯤꯗ ꯁꯦꯝꯍꯟ ꯁꯥꯍꯟꯗꯨꯅ ꯊꯝꯍꯜꯂꯝꯂꯒ ꯊꯣꯡꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯕ ꯃꯔꯤꯗꯣ ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯕ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯁꯤꯟ ꯂꯥꯡꯗꯨꯅ ꯊꯣꯡꯖꯔꯝꯃꯤ, ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯗꯨ ꯃꯊꯟꯗ ꯑꯦꯟꯁꯥꯡꯗꯨ ꯊꯣꯡꯅ ꯊꯣꯡꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯨꯟꯒꯤ ꯃꯤꯅ ꯈꯪꯂꯛꯂꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯦꯕ꯫ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯗ ꯑꯩ꯫ ꯈꯨꯟꯒꯤ ꯃꯤꯅ ꯐꯨꯃꯟꯗꯅꯁꯨ ꯃꯣꯏ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯤꯅꯀꯣ ꯐꯃꯟꯕꯁꯤꯗ ꯐꯔꯕꯅꯤ ꯃꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯆꯥꯛ ꯑꯦꯟꯁꯥꯡꯗꯨ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯗ ꯆꯥꯛꯌꯣꯝ ꯌꯣꯝꯗꯨꯅ ꯁꯝ ꯑꯃꯗ ꯍꯥꯞꯄꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯂꯝꯃꯤ꯫ ꯑꯁꯤꯅ ꯆꯠꯄꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩꯇꯣꯟ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎꯇꯣꯟ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯅ ꯆꯪꯉꯤꯗꯀꯣ꯫ ꯈꯔ ꯊꯨꯅ ꯂꯥꯛꯎ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯅꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯅꯪ ꯉꯥꯏꯕꯗ ꯆꯗꯠꯅꯗꯅ ꯁꯤꯗꯣꯔꯦ ꯁꯣꯝꯗ, ꯋꯥꯔꯀꯥꯟꯁꯤꯗ꯫ ꯍꯦꯔꯥ ꯇꯌꯥꯏ, ꯀꯅꯥꯅꯕꯨ ꯀꯨꯏꯔꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏꯁꯦ ꯉꯁꯥꯏꯗꯒꯤꯅꯤ꯫ ꯂꯝ ꯈꯨꯜꯂꯥꯞ ꯑꯁꯤꯗꯗꯤ ꯃꯇꯝ ꯆꯪꯕ ꯇꯥꯕ꯫ ꯂꯧꯐꯝ ꯑꯁꯤꯗ ꯁꯪ ꯑꯃꯠꯇ ꯁꯥꯔꯗꯤ, ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯑꯦꯟꯁꯥꯡꯗꯣ ꯊꯣꯡꯒꯠꯇꯨꯅ ꯆꯥꯔꯗꯤ ꯀꯌꯥꯝ ꯐꯅꯤ? ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯁꯤꯜꯂꯛꯄ ꯌꯥꯏꯗꯅ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯅꯤꯅ
ꯌꯨꯝꯗ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯕꯅꯤꯅ ꯌꯥꯎꯕꯁꯨ ꯐꯪꯗ꯭ꯔꯦ, ꯃꯤꯋꯥꯁꯨ ꯇꯥꯔꯦ꯫ ꯃꯌꯥꯝꯕ ꯑꯃꯅ, ꯍꯣꯏꯅꯦ, ꯏꯅꯥꯎꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯂꯧꯐꯝ ꯑꯁꯤꯗ ꯁꯪ ꯑꯃ ꯁꯥꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯁꯪ ꯑꯁꯤ ꯂꯧꯐꯝ ꯑꯁꯤꯗꯗꯤ ꯁꯥꯕꯒꯤ ꯂꯝꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯥꯗ ꯎꯔꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯁꯥꯔꯁꯤ꯫ ꯏꯅꯥꯎꯁꯥ, ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯆꯤꯡꯗꯒꯤ ꯎ ꯐꯖꯕ ꯈꯔ ꯌꯥꯜꯂꯨꯁꯤ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯪ ꯑꯃ ꯁꯥꯅꯅꯕ ꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ 5 ꯆꯤꯡꯗꯒꯤ ꯎꯖꯥꯎ ꯑꯃꯃꯝ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯇꯥꯆꯧꯅ, ꯌꯥꯏꯃ, ꯃꯁꯤꯒꯤ ꯎꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯌꯥꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯇꯥꯆꯧ, ꯌꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 5 ꯆꯪꯗꯨꯅ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯗꯨꯕꯨ ꯀꯛꯇꯨꯅ ꯃꯄꯨꯟ ꯁꯦꯝꯂꯒ ꯄꯨꯔꯛꯇꯨꯅ ꯂꯧꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎꯁꯥ, ꯉꯁꯤꯗꯤ ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯇ ꯆꯥꯅꯤꯡꯉꯤꯗ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯐꯅꯕ ꯀꯔꯤꯅꯣ ꯁꯤꯜꯂꯛꯑꯣꯗꯅ꯫ ꯇꯥꯆꯧ, ꯇꯥ ꯆꯥꯎꯕꯒꯤ ꯌꯦꯟꯕꯥꯗꯨ ꯑꯩ ꯍꯦꯛꯇ ꯄꯨꯖꯔꯛꯂꯒꯦ꯫ ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯉꯒ ꯍꯦꯛꯇ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯆꯧ꯫ ꯃꯗꯨꯅꯤꯗꯅ ꯃꯌꯥꯝꯕ ꯅꯤꯡꯕ ꯏꯅꯥꯎ ꯍꯥꯏꯕꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯌꯦꯟꯕꯥꯗꯨ ꯄꯨꯔꯒ ꯂꯥꯛꯎꯀꯣ꯫ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯒꯦꯅꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯄꯣꯏꯔꯩꯇꯣꯟꯅ, ꯇꯥꯆꯧ, ꯇꯥꯇꯣꯟ, ꯉꯁꯤꯁꯨ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯄꯦꯟꯗ꯭ꯔꯤꯕꯔꯕ? ꯁꯥ ꯊꯣꯡꯕ ꯍꯥꯏꯕꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯅꯕꯒꯤ ꯋꯥꯅꯤ, ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯆꯥꯔꯕꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯌꯦꯟ ꯉꯥꯅꯨꯗꯨ ꯃꯄꯨꯅ ꯋꯥꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯥꯅꯤꯡꯂꯕꯁꯨ ꯆꯥꯗꯕ ꯃꯈꯩ ꯌꯣꯛꯆꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯔꯝꯒꯅꯤ ꯇꯥꯆꯧ꯫ ꯍꯦꯔꯥ ꯏꯅꯥꯎꯇꯣꯟ, ꯅꯪꯁꯤꯕꯨ ꯅꯌꯥꯝꯕ ꯑꯩꯈꯣꯏꯒ ꯋꯥꯈꯜ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯍꯩ ꯄꯨꯗꯨ, ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤꯅꯦ ꯑꯉꯝꯕ ꯆꯥꯅꯕ ꯃꯇꯝꯅꯤ꯫ ꯅꯪꯁꯨ ನಯಾꯝಬ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯗ ꯏꯜꯂꯨꯅꯦ. ꯅꯪꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯣꯏ ꯍꯥꯏꯔꯒꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯣ. ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯋꯥꯈꯜ ꯃꯥꯟꯅꯗ꯭ꯔꯗꯤ ꯂꯩꯃꯤꯟꯅꯕ ꯀꯥꯟꯅꯗꯦ ꯍꯥꯏꯕ. ꯄꯣꯏꯔꯩꯇꯣꯟ. ꯃꯌꯥꯝꯕ ꯃꯔꯤꯅ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯔꯦ. ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯐꯥꯎꯕ ꯂꯩꯒꯅꯨ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯄꯣꯏꯔꯩꯇꯣꯟꯗꯣ. ꯄꯣꯏꯔꯩꯇꯣꯟ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯕꯁꯤꯡꯅ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯌꯥꯝꯕ ꯃꯔꯤꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯄꯤꯔꯝꯗꯦ. ꯃꯥꯗꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯊꯕꯛ ꯇꯧꯍꯟꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯣꯏ. ꯃꯥꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯟꯗꯨꯅ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯨ ꯇꯝꯕꯤꯔꯛꯈꯤꯒꯅꯤ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯆꯔꯝꯃꯤ ꯄꯣꯏꯔꯩꯇꯣꯟ. ꯃꯌꯥꯝꯕ ꯃꯔꯤꯅ ꯅꯣꯡꯃꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯆꯤꯡꯅꯕ ꯀꯌꯥ ꯍꯧꯔꯛꯂꯝꯃꯤ. ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯟꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯀꯠꯅꯔꯝꯃꯤ. ꯈꯨꯟꯂꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗꯅꯦ ꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤ. ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯈꯤꯕ ꯃꯥꯜꯂꯤ. ꯑꯗꯨꯅ ꯈꯨꯟꯂꯥꯛꯄꯅ ꯑꯃꯨꯛꯇ ꯈꯨꯟ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯍꯨꯔꯥꯟꯕ ꯑꯁꯤꯕꯨ ꯐꯥꯅꯅꯕ ꯇꯧꯕꯤꯌꯨ. ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯗ ꯌꯣꯛꯄ ꯌꯦꯟ ꯉꯥꯅꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ. ꯃꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗꯅꯦ ꯁꯥ ꯌꯦꯟ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎ ꯑꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ. ꯃꯃꯥꯡꯊꯛꯇ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯈꯨꯟ ꯑꯁꯤꯗ ꯑꯔꯥꯟꯕ ꯊꯕꯛ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯨꯟ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯍꯟꯗꯛ ꯊꯣꯛꯂꯛꯂꯤꯕ ꯁꯥ ꯌꯦꯟ ꯍꯨꯔꯥꯟꯕ ꯃꯤꯁꯤꯡ ꯑꯗꯣ ꯐꯥꯕ ꯇꯥꯔꯕꯗꯤꯅꯦ ꯃꯈꯣꯏꯕꯨ ꯈꯨꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ. ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯁꯨ ꯑꯗꯣꯝꯒꯤ ꯁꯥ ꯌꯦꯟꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ. ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯦ. ꯈꯨꯟꯂꯥꯛꯄꯅꯁꯨ ꯑꯩꯅ ꯀꯟꯅ ꯊꯤꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯒꯅꯤ. ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯣꯏꯔꯤꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯑꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ. ꯑꯩꯅ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯒꯅꯤ. ꯑꯁꯨꯝꯅ ꯈꯨꯟꯂꯥꯛꯄ ꯑꯗꯨꯅ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛꯇ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯥꯎ. ꯍꯟꯗꯛ ꯀꯅꯥꯒꯨꯝꯕ ꯈꯨꯟꯖꯥ ꯑꯃꯅ ꯃꯤꯒꯤ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯊꯦꯡꯅꯔꯝꯕ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯔꯕꯗꯤ ꯈꯨꯟ ꯑꯁꯤꯗꯒꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯀꯅꯤ. ꯑꯁꯨꯝꯅ ꯋꯥꯔꯦꯞ ꯇꯥꯔꯕꯅꯤ.
ꯑꯁꯨꯝꯅ ꯈꯨꯟꯂꯥꯛꯄꯅꯁꯨ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯄꯣꯏꯔꯩꯇꯣꯟ ꯃꯌꯥꯝꯕ ꯃꯔꯤꯁꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯔꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯍꯨꯔꯥꯟꯈꯤꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ "ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯍꯦꯛꯇ ꯇꯣꯛꯀꯗꯕ ꯅꯠꯇꯦꯅꯦ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯄ ꯏꯍꯩꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯍꯨꯔꯥꯟꯕ ꯇꯣꯛꯇꯣꯏꯅꯣ? ꯍꯣꯏ ꯇꯥꯆꯧ, ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯉꯝꯗꯕꯅ ꯃꯈꯣꯏꯅ ꯂꯥꯎ ꯈꯣꯡꯖꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯩꯅ ꯁꯤꯡꯅ ꯍꯨꯔꯥꯟꯁꯤ꯫ ꯍꯣꯏꯗ ꯇꯥꯆꯧ, ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯉꯝꯗꯧꯕ ꯀꯅꯥꯝꯇ ꯂꯩꯇꯦꯗ, ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ"꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯤ ꯊꯋꯥ ꯁꯥꯗꯦ ꯈꯨꯟꯂꯥꯛꯄ ꯑꯃꯅ ꯍꯥꯏꯕ ꯋꯥꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯌꯥꯝꯕ ꯃꯔꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯤꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯣꯏꯗ ꯅꯤꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯇꯥꯎ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯗꯨ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯇꯨꯃꯤꯟꯅ ꯆꯠꯂꯤꯕꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯎꯕꯗꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯛꯏ꯫ "ꯑꯦ ꯏꯇꯥꯎ, ꯏꯇꯥꯎ! ꯏꯇꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯀꯣꯛꯀ ꯅꯣꯟꯊꯔꯒ ꯑꯗꯨꯛ ꯇꯣꯟꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ?" "ꯏꯇꯥꯎ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ?" "ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯪ ꯇꯥꯆꯧꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯦ." "ꯑꯦ ꯏꯇꯥꯎ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯏꯇꯥꯎ, ꯈꯨꯟꯂꯥꯛꯄꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯍꯥꯏꯅ ꯑꯩꯈꯣই ꯄꯨꯟꯅ ꯂꯥꯛꯂꯤꯕꯅꯦ." "ꯑꯩꯕꯨ ꯈꯨꯟꯂꯥꯛꯄꯅ ꯂꯥꯛꯎ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤ ꯂꯩꯔꯒꯦ ꯏꯇꯥꯎ?" "ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ, ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗꯗꯤ ꯍꯟꯗꯛ ꯈꯨꯟ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯃꯥꯜꯂꯦ ꯏꯇꯥꯎ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅ ꯈꯨꯟꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯆꯠꯂꯝꯃꯤ꯫ ꯈꯨꯟꯂꯥꯛꯄꯅ ꯄꯣꯏꯔꯩꯇꯣꯟꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯣꯏꯔꯩꯇꯣꯟ, ꯅꯪꯁꯤ ꯈꯨꯟ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯈꯨꯟ ꯑꯁꯤꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯄꯨꯝꯅꯃꯛ ꯈꯨꯟ ꯑꯁꯤꯒꯤ ꯄꯥꯈꯪ ꯅꯍꯥꯁꯤꯡ ꯅꯈꯣꯏꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯍꯦꯛ ꯐꯥꯕꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯇꯨꯅ ꯈꯪꯍꯜꯂꯛꯀꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯁꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯈꯨꯟ ꯑꯁꯤꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨꯅꯦ ꯏꯕꯨꯡꯉꯣ"꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯈꯨꯟꯂꯥꯛꯄ, ꯅꯆꯥ ꯑꯩꯈꯣꯏꯅ ꯈꯨꯟ ꯑꯁꯤꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ"꯫ ꯄꯣꯏꯔꯩꯇꯣꯟ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯐꯠꯇꯕ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯈꯨꯟꯂꯥꯛꯄꯅ ꯍꯟꯗꯛ ꯍꯨꯔꯥꯟꯕ ꯐꯥꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯔꯝꯗꯦ꯫ "ꯏꯅꯥꯎꯇꯣꯟ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯥꯔꯦꯅꯦ꯫ ꯈꯨꯟꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯅꯪ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯕꯤꯒꯅꯨ꯫ ꯅꯪ ꯊꯋꯥꯏ ꯋꯥꯕꯤꯒꯅꯨ"꯫ ꯄꯣꯏꯔꯩꯇꯣꯟꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯌꯥꯝꯕ ꯃꯔꯤꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨ ꯈꯨꯗꯤꯡꯃꯛ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯕ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯄꯨꯟꯅ ꯁꯟ ꯂꯥꯕ ꯐꯖꯕ ꯑꯃ ꯍꯨꯔꯥꯟꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯁꯟ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡꯅ ꯎꯍꯧꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯌꯥꯝꯕ ꯃꯔꯤꯕꯨ ꯐꯥꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯊꯨꯅ ꯈꯨꯟꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯈꯨꯟꯂꯥꯛꯄ, ꯃꯈꯣꯏ ꯃꯔꯤꯅꯅꯤ ꯅꯍꯥꯟ ꯃꯈꯩ ꯌꯥꯝꯂꯕ ꯌꯦꯟ ꯉꯥꯅꯨ ꯀꯌꯥ ꯍꯨꯔꯥꯜꯂꯤꯕꯗꯨ꯫ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯦ ꯈꯨꯟ ꯑꯁꯤꯗ ꯂꯩꯍꯟꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯇꯥꯟꯊꯣꯛꯈꯤꯗꯕꯅꯤ"꯫ ꯈꯨꯟꯂꯥꯛꯄꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯑꯩꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯪꯈꯤꯒꯦ꯫ ꯊꯣꯏꯕ, ꯅꯪ ꯅꯆꯤꯟ ꯅꯅꯥꯎ ꯃꯔꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯅꯈꯣꯏ ꯃꯔꯤꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯄꯣꯏꯔꯩꯇꯦꯟꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯗꯨꯅ ꯌꯦꯡꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯃꯔꯤ ꯉꯁꯤꯗꯒꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯀꯣ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯁꯥꯎꯔꯦ, ꯅꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯇꯥꯕꯅꯤ"꯫ ꯃꯆꯤन ꯃꯅꯥꯎ ꯃꯔꯤꯅ ꯈꯨꯟꯂꯥꯛꯄꯗ "ꯈꯨꯟꯂꯥꯛꯄ, ꯑꯩꯈꯣই ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯟꯖꯔꯔꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ"꯫
ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯑꯩꯅ ꯈꯨꯟ ꯑꯁꯤꯗ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯟ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯑꯃꯠꯇ ꯈꯨꯟ ꯑꯁꯤꯗ ꯂꯩꯍꯜꯂꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯨꯜꯂꯥꯛꯄ ꯑꯩꯒꯤ ꯋꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯕꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯥꯡ ꯑꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯟꯂꯥꯛꯄꯅ ꯄꯣꯏꯔꯩꯇꯣꯟꯗ ꯃꯌꯥꯝꯕ ꯃꯔꯤꯕꯨ ꯈꯨꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯈꯨꯟꯂꯥꯛꯄꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯃꯌꯥꯝꯕ ꯃꯔꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯟꯂꯥꯛꯄ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯌꯥꯝꯕ ꯃꯔꯤꯕꯨ ꯈꯨꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯈꯟꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯃꯌꯥꯝꯕ ꯃꯔꯤꯕꯨ ꯉꯥꯛꯄꯤꯔꯝꯃꯤ ꯃꯤꯌꯥꯝꯅ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯅ ꯃꯌꯥꯝꯕ ꯃꯔꯤꯕꯨ ꯈꯨꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯈꯤꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕ, ꯅꯤꯡꯊꯦꯝ, ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯑꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯤ ꯂꯥꯏꯔꯗꯅ ꯐꯖꯕ ꯃꯤꯠꯌꯦꯡ ꯑꯃ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ, ꯍꯥꯏꯕꯤꯔꯝꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯣꯟꯁꯤꯟꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯗ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯤꯁꯦ ꯅꯪꯅ ꯁꯤꯟꯕꯗꯒꯤꯅꯤ꯫ ꯃꯥꯅꯤ ꯇꯥꯆꯧ, ꯃꯥꯅ ꯈꯨꯟꯂꯥꯛꯄꯗ ꯍꯥꯏꯗꯣꯛꯇꯨꯅ ꯇꯧꯍꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯕꯨ ꯐꯅ ꯑꯃꯠꯇ ꯈꯟꯕꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯥꯆꯧ? ꯍꯩ, ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯄꯣꯏꯔꯩꯇꯣꯟꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯃꯈꯣꯏ ꯃꯉꯥꯗ ꯄꯨꯟꯅ ꯂꯧꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯧꯕꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯂꯤꯟ ꯂꯥꯕ ꯑꯃꯒ ꯑꯃꯣꯝ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯃꯔꯤꯅ ꯂꯤꯟ ꯑꯅꯤꯗꯨ ꯍꯥꯠꯇꯨꯅ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯥꯎꯁꯥ, ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯤꯟ ꯑꯅꯤꯁꯤ ꯍꯥꯠꯇꯕ ꯌꯥꯗꯦ꯫ ꯃꯁꯤ ꯊꯣꯡꯉꯒ ꯆꯥꯔꯁꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯅꯤ ꯉꯁꯤꯒꯤꯗꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯅ ꯇꯥꯆꯧ, ꯂꯤꯟ ꯑꯅꯤꯁꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯍꯥꯠꯄ ꯐꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯍꯣꯔꯦꯟ ꯑꯩ ꯌꯦꯟ ꯂꯩꯗꯨꯅ ꯄꯤꯖꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯇꯥꯆꯧ꯫ ꯃꯗꯨꯗ ꯃꯌꯥꯝꯕꯅ ꯑꯃꯨꯛ, ꯍꯦ ꯑꯄꯪ, ꯌꯦꯟꯗꯒꯤ ꯂꯤꯟꯅ ꯍꯦꯟꯅ ꯍꯥꯎꯏꯅꯦ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯃꯌꯥꯝꯕ ꯃꯔꯤꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯗꯅ ꯂꯤꯟ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯤꯟ ꯑꯃꯣꯝ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯂꯤꯟ ꯂꯥꯕ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯠꯄ ꯉꯝꯍꯧꯗ꯭ꯔꯦ, ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯟ, ꯂꯤꯟ ꯑꯁꯤ ꯁꯪꯗ ꯄꯨꯔꯣ, ꯑꯗꯨꯒ ꯊꯣꯡꯅꯕ ꯁꯤꯡ ꯈꯔ ꯊꯤꯔꯝꯃꯨ, ꯑꯩꯈꯣꯏ ꯀꯥꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯄꯣꯏꯔꯩꯇꯣꯟꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯤꯟ ꯑꯃꯣꯝ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯪꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯟ ꯑꯃꯣꯝ ꯑꯗꯨꯁꯨ ꯂꯤꯟ ꯑꯃꯣꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯄꯣꯏꯔꯩꯇꯣꯟꯗꯨ꯫ ꯃꯌꯥꯝꯕꯁꯤꯡꯅ ꯂꯥꯛꯄꯗ ꯊꯣꯡꯅꯅꯕ ꯁꯤꯡ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯃꯥꯕꯨ ꯐꯨꯕꯤꯒꯅꯤ ꯀꯤꯕꯅ ꯁꯤꯡ ꯊꯤꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯂꯤꯟ ꯂꯥꯕ ꯑꯗꯨꯗꯤ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯁꯤꯡ ꯊꯤꯕ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯉꯁꯥꯏ ꯊꯝꯂꯝꯕ ꯂꯤꯟ ꯑꯃꯣꯝ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯤꯟ ꯂꯥꯕ ꯑꯗꯨ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯂꯤꯟ ꯂꯥꯕ ꯑꯗꯨꯅ ꯃꯌꯥ ꯃꯅꯨꯡꯗꯒꯤ ꯎ ꯃꯀꯨ ꯃꯥꯟꯕ ꯃꯅꯥ ꯈꯔ ꯑꯣꯠꯊꯣꯔꯛꯇꯨꯅ ꯃꯌꯥꯅ ꯁꯥꯏꯗꯨꯅ ꯂꯤꯟ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯌꯥꯗ ꯄꯤꯖꯔꯝꯃꯤ꯫ ꯂꯤꯟ ꯂꯥꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯝꯗꯗꯤ ꯂꯤꯟ ꯑꯃꯣꯝꯗꯨ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯂꯤꯟ ꯑꯅꯤꯗꯨ ꯆꯠꯈꯤꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡꯅ ꯍꯜꯂꯛꯄꯗ ꯂꯤꯟ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯐꯨꯒꯅꯤ ꯀꯤꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯟ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯝꯃꯤ꯫ ꯂꯤꯟ ꯂꯥꯕ ꯑꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯅꯉꯣꯟꯗ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯒꯦ ꯏꯇꯥꯎ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯂꯥꯕ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯎ ꯃꯀꯨ ꯃꯥꯟꯕ ꯈꯔ ꯑꯣꯠꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯏꯇꯥꯎ, ꯃꯁꯤꯒꯤ ꯎ ꯃꯀꯨ ꯑꯁꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛꯅꯤ꯫ ꯃꯁꯤ ꯑꯩꯅ ꯏꯇꯥꯎꯗ ꯁꯤꯟꯅꯔꯝꯃꯒꯦ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯃꯁꯤꯒꯤ ꯎ ꯃꯀꯨ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯍꯟꯕꯤꯒꯅꯨ꯫ ꯏꯇꯥꯎꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯂꯤꯟ ꯂꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯂꯤꯟꯅ ꯄꯤꯔꯝꯕ ꯃꯀꯨ ꯑꯗꯨ ꯁꯪ ꯃꯅꯥꯛꯇ ꯍꯧꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡ ꯂꯥꯛꯇꯨꯅ ꯎꯠꯀꯦ ꯈꯟꯖꯔꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡ ꯂꯧꯕꯨꯛꯇꯒꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯅ ꯂꯤꯟ ꯊꯣꯡꯕ ꯆꯥꯔꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯪ ꯑꯗꯨ ꯌꯧꯕꯗ ꯂꯤꯟ ꯊꯣꯡꯂꯝꯗꯕ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯕꯁꯤꯡꯅ ꯊꯥꯖꯕꯤꯔꯝꯗꯦ꯫
ꯑꯩꯈꯣꯏꯅ ꯋꯥꯅ ꯐꯥꯔꯛꯄ ꯂꯤꯟ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯣ? ꯅꯪꯅ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛꯁꯤ ꯅꯪꯅ ꯁꯨꯝ ꯇꯧꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯊꯣꯡꯉꯣ ꯍꯥꯏꯅ ꯊꯜꯂꯝꯕ ꯂꯤꯟ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯗꯅ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯇꯥꯆꯧ, ꯑꯩꯅ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯨ ꯂꯤꯟ ꯂꯥꯕ ꯑꯗꯨ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ, ꯑꯁꯤꯕ ꯊꯋꯥꯏ ꯄꯥꯟꯕꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯂꯤꯟ ꯑꯃꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃꯈꯛ ꯄꯤꯔꯝꯃꯤ, ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯇꯥꯆꯧ, ꯇꯥꯅꯤꯡꯗꯦ! ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯑꯣꯏꯔꯣꯏ! ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ, ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯅꯪ ꯉꯁꯤꯗꯤ ꯁꯤꯕ ꯆꯪꯕ ꯅꯪ ꯅꯁꯥꯅ ꯇꯧꯖꯧ, ꯅꯁꯥꯅ ꯍꯤꯡꯅꯕ ꯂꯝꯕꯤꯗ ꯅꯪ ꯆꯠꯆꯈꯣ꯫ ꯃꯌꯥꯝꯕ ꯃꯔꯤꯅ ꯃꯥꯒꯤ ꯋꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯕꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏꯕꯗ ꯇꯥꯗꯦ, ꯃꯈꯣꯏꯅ ꯉꯥꯡꯕꯗ ꯆꯨꯝꯃꯤ ꯈꯜꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯃꯔꯤꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯖꯥꯎ ꯃꯈꯣꯡꯗ ꯂꯪꯊꯣꯛꯇꯨꯅ ꯃꯊꯟꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯏꯅꯥꯎꯁꯥ, ꯆꯠꯂꯁꯤ, ꯃꯐꯝ ꯑꯁꯤꯗ ꯃꯥ ꯃꯊꯟꯇ ꯇꯥꯗꯨꯅ ꯂꯩꯖꯍꯧꯔꯁꯅꯨ꯫ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯔꯕꯗꯤ ꯃꯥꯕꯨ ꯀꯅꯥ ꯂꯥꯛꯇꯨꯅ ꯀꯟꯕꯤꯕꯒꯦ ꯌꯦꯡꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕꯤꯔꯝꯗꯨꯅ ꯎꯖꯥꯎ ꯃꯈꯣꯡꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯌꯥꯝꯕ ꯃꯌꯥꯝꯅ ꯐꯨꯕ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯎꯖꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯇꯣꯟ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯌꯥꯝꯕꯁꯤꯡꯅ ꯐꯨꯕꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯒꯤ ꯁꯣꯛꯂꯤꯕ ꯃꯈꯣꯡ ꯑꯗꯨ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯅ ꯄꯤꯔꯝꯕ ꯉꯁꯥꯏ ꯃꯥꯅ ꯐꯨꯝꯈꯤꯕ ꯎ ꯃꯀꯨ ꯑꯗꯨ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯣꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯠꯄ ꯉꯝꯂꯝꯗꯕ ꯃꯈꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯐꯔꯛꯇꯨꯅ ꯆꯠꯄ ꯉꯝꯂꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯎꯒꯤ ꯃꯀꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯤ ꯑꯗꯨꯗ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯁꯥꯗ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯂꯩꯔꯨꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯄꯣꯏꯔꯩꯇꯣꯟꯗꯨ꯫ ꯃꯌꯨꯝꯗ ꯍꯜꯂꯗꯤ ꯃꯌꯥꯝꯕꯁꯤꯡꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯅꯤ, ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯟꯗꯅ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯆꯠꯇꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯨꯏ ꯑꯃ ꯁꯤꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯥꯅ ꯉꯁꯥꯏ ꯂꯤꯟ ꯑꯗꯨꯅ ꯄꯤꯔꯝꯕ ꯎ ꯃꯀꯨ ꯈꯔꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯨꯔꯒ ꯃꯌꯥꯗ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗꯗꯤ ꯍꯨꯏ ꯑꯗꯣ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯒꯤ ꯃꯤꯡꯕꯨ ꯆꯥꯎꯕ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯆꯥꯕ ꯐꯪꯂꯛꯇꯕꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯟ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯄꯥꯟꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯏꯪꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯃꯥꯡꯒꯣꯟꯗ ꯃꯊꯟꯇ ꯃꯩꯐꯨ ꯇꯤꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯕꯣꯛ, ꯅꯁꯨꯕꯨ ꯑꯕꯣꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯗ ꯂꯩꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯕꯣꯛ?" ꯍꯅꯨꯕꯤ ꯑꯗꯨꯅ, "ꯏꯁꯨ ꯅꯨꯄꯥ, ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯕꯣꯛꯁꯨ ꯌꯨꯝ ꯑꯁꯤꯗ ꯏꯊꯟꯇꯅꯤ, ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯁꯤꯗꯒꯤꯅꯦ ꯅꯪꯕꯨ ꯑꯕꯣꯛꯅ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯅꯤ꯫ ꯆꯪꯂꯛꯑꯣ, ꯅꯁꯥ ꯑꯗꯨ ꯏꯪꯕꯅ ꯂꯣꯏꯔꯝꯃꯅꯤ, ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯦ." ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯕꯤꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯣꯏꯔꯩꯇꯣꯟ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯌꯨꯝꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯣꯝꯕꯤꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟꯗꯨꯅ ꯍꯤꯡꯖꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯗꯨ ꯄꯣꯏꯔꯩꯇꯣꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯄꯣꯏꯔꯩꯇꯣꯟꯅ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯁꯨꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯤꯡ ꯆꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯁꯦꯟ ꯇꯥꯟꯗꯨꯅ ꯃꯕꯣꯛꯀ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯅꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯗ꯭ꯔꯕ ꯃꯜꯂꯒ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯇꯣꯟꯅ ꯁꯦꯝꯖꯤꯟꯕꯗꯒꯤ ꯌꯥꯝꯅ ꯐꯖꯔꯦ꯫ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯃꯅꯥ ꯃꯁꯤꯡ ꯀꯌా ꯊꯥꯖꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯏꯔꯪ ꯂꯪꯉꯩ ꯐꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯅꯥꯅ ꯀꯅꯥꯁꯨ ꯂꯩꯇꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯗꯨꯅ ꯁꯤꯔꯒꯗꯕꯅꯤ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ
ꯄꯣꯏꯔꯩꯇꯣꯟ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯕꯤꯁꯅꯥꯅ ꯄꯣꯏꯔꯩꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯁꯨ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯁꯛꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯅꯅꯦ ꯑꯕꯣꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯤꯡꯗꯒꯤ ꯁꯤꯡ ꯌꯥꯜꯂꯒ ꯅꯕꯣꯛ ꯑꯩꯕꯨ ꯊꯥꯛꯄꯤꯔꯤꯕꯅꯤ꯫ ꯅꯕꯣꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯋꯥꯅ ꯁꯨꯔꯒ ꯏꯊꯟꯇ ꯁꯤꯈ꯭ꯔꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗꯨ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯂꯥꯛꯄꯗꯒꯤꯅꯦ ꯑꯕꯣꯛꯀꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯦ꯫ ꯑꯕꯣꯛ, ꯍꯧꯖꯤꯛꯇꯤ ꯅꯁꯨ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯑꯕꯣꯛꯀꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯅꯁꯨꯒ ꯍꯤꯡꯃꯤꯟꯅꯈꯤꯗꯧꯕꯅꯤ꯫ ꯑꯕꯣꯛ, ꯅꯁꯨꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯂꯩꯐꯝ ꯂꯩꯇꯗꯅ ꯑꯋꯥꯕ ꯇꯥꯔꯝꯒꯗꯧꯔꯤꯕꯅꯤ ꯏꯕꯣꯛ꯫ ꯏꯁꯨ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯂꯩꯇꯕ꯭ꯔꯥꯅꯦ?" ꯄꯣꯏꯔꯩꯇꯣꯟ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕꯗ ꯊꯥꯖꯔꯔꯣꯏ ꯈꯟꯗꯨꯅ ꯋꯥ ꯂꯣꯠꯂꯝꯃꯤ꯫ "ꯑꯕꯣꯛ, ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦꯗ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯁꯨꯁꯤꯗꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯅꯕꯣꯛ ꯂꯩꯔꯤ, ꯀꯔꯤ ꯑꯃꯠꯇ ꯋꯥꯒꯅꯨ." ꯇꯣꯝꯕꯤꯁꯅꯥꯅ ꯄꯣꯏꯔꯩꯇꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯥꯕꯨ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯇꯣꯝꯕꯤꯁꯅꯥꯗꯨ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯇꯣꯏꯅ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯍꯩ ꯄꯣꯏꯔꯩꯇꯣꯟ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ?" "ꯑꯕꯣꯛ, ꯑꯩꯁꯨ ꯇꯥꯏ꯫ ꯀꯔꯤ ꯇꯧꯅꯔꯕꯖꯥꯠꯅꯣ? ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯈꯨꯟꯂꯥꯛꯄꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯈꯨꯟꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯅꯥꯕ ꯂꯩꯇꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯀꯥꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯎ ꯃꯀꯨ ꯑꯗꯨ ꯁꯨꯒꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯕꯣꯛꯇ ꯍꯥꯏꯖꯔꯝꯃꯤ, "ꯑꯕꯣꯛ, ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩ ꯑꯃꯨꯛꯇ ꯂꯥꯌꯦꯡꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯕꯣꯛ." "ꯏꯁꯨ ꯅꯨꯄꯥ, ꯁꯤꯔꯕ ꯃꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯂꯥꯌꯦꯡꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ?" "ꯑꯕꯣꯛ, ꯅꯁꯨ ꯅꯨꯄꯥ, ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯅꯤ ꯑꯕꯣꯛ꯫ ꯅꯁꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯕꯣꯛ." ꯃꯕꯣꯛꯅ ꯈꯨꯟꯂꯥꯛꯄꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯟꯂꯥꯛꯄ ꯑꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩꯇꯣꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯤꯕꯨ ꯁꯣꯏꯗꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯕꯗꯤ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯉꯣꯟꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯁꯤꯡꯗꯨ ꯃꯄꯥꯟ ꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯅ ꯄꯨꯔꯛꯄ ꯎ ꯃꯀꯨ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯍꯥꯞꯂꯝꯃꯤ꯫ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯈꯨꯗꯛꯇ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯈꯨꯟꯂꯥꯛꯄ ꯑꯃꯗꯤ ꯈꯨꯟꯂꯥꯛꯄꯤ ꯌꯥꯝꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯐꯝꯗ ꯊꯥꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯟ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯑꯐꯥꯎꯕ ꯃꯥꯏꯕ ꯃꯤꯕꯨ ꯁꯤꯍꯟꯕꯗꯒꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯈꯨꯟꯒꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯄꯣꯏꯔꯩꯇꯣꯟꯅ ꯂꯥꯌꯦꯡꯗꯨꯅ ꯐꯅꯔꯝꯃꯤ꯫ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯎ ꯐꯅ ꯁꯤꯕ ナꯏꯗꯕ ꯈꯨꯟ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯄꯣꯏꯔꯩꯇꯣꯟꯕꯨ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯃꯕꯣꯛ ꯑꯃꯗꯤ ꯄꯣꯏꯔꯩꯇꯣꯟꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯖꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯥꯒꯤ ꯀꯥ ꯑꯃ ꯇꯣꯉꯥꯟꯅ ꯊꯝꯂꯝꯃꯤ꯫ ꯀꯥ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯜꯂꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯥ ꯑꯁꯤꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤꯁꯨ꯫ ꯅꯣꯡꯃ ꯄꯣꯏꯔꯩꯇꯣꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, "ꯊꯥꯖ, ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯊꯕꯛ ꯑꯃ ꯂꯩꯔꯦ." "ꯅꯨꯄꯥ, ꯀꯔꯤ ꯊꯕꯛ ꯂꯩꯔꯕꯒꯦ?" "ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏ꯫ ꯃꯗꯨꯅ ꯃꯥꯕꯨ ꯌꯦꯡꯕ ꯆꯠꯇꯕ ꯌꯥꯗꯦ꯫ ꯃꯥꯅ ꯃꯅꯥꯏ ꯀꯌꯥ ꯑꯃ ꯍꯣꯔꯦꯟ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯊꯥꯔꯛꯏ꯫ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯒꯗꯕ ꯋꯥꯐꯝ ꯈꯔ ꯂꯩ꯫ ꯑꯩꯒꯤ ꯍꯤꯗꯥꯛ ꯊꯝꯕ ꯀꯥ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯟꯒꯅꯨ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯖꯅ ꯁꯤꯟꯅꯔꯝꯃꯤ ꯄꯣꯏꯔꯩꯇꯣꯟꯅ꯫ ꯄꯣꯏꯔꯩꯇꯣꯟ ꯅꯤꯡꯊꯧ ꯃꯅꯥꯏ ꯀꯌꯥꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯜꯂꯝꯗꯦ, ꯃꯥꯁꯨ ꯅꯣꯡꯃꯇ ꯆꯪꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯃꯥꯅ ꯂꯝ ꯋꯥꯏ ꯁꯤꯠꯄ ꯃꯇꯝꯗ ꯀꯥ ꯑꯗꯨ ꯂꯝ ꯋꯥꯏ ꯁꯤꯠꯇꯕꯅ ꯃꯣꯠꯂꯝꯂꯅꯤ ꯈꯟꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯁꯤꯠꯂꯝꯃꯤ꯫ ꯃꯥꯅ ꯂꯝ ꯁꯤꯠꯄ ꯑꯗꯨꯗ ꯎꯄꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯅꯤꯡꯃꯟꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎ ꯃꯀꯨ ꯉꯥꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗꯤ ꯃꯥꯒꯤ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯎ ꯃꯀꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯍꯤꯗꯥꯛ ꯁꯨꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯤꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯥꯅ ꯎ ꯃꯀꯨꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯧꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯗꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯃꯇꯝꯗ ꯅꯣꯡꯊꯛꯇꯒꯤ ꯅꯨꯃꯤꯠ ꯃꯉꯥꯜꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯎ ꯃꯀꯨ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯎ ꯃꯀꯨ ꯑꯗꯨꯁꯨ ꯏꯁꯣꯔꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯂꯒ ꯀꯔꯤ ꯍꯥꯏꯅ ꯇꯝꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯣꯏꯔꯩꯇꯣꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯖꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯄꯥꯝꯗꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯨꯅ ꯎ ꯃꯀꯨ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯔꯨꯒꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯎ ꯃꯀꯨ ꯑꯗꯨ ꯂꯧꯔꯨꯒꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯨꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯍꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯎꯃꯪꯗ ꯂꯩꯕ ꯁꯥꯁꯤꯡꯕꯨ ꯀꯧꯔꯒ ꯁꯥꯔꯒ ꯀꯥꯕ ꯉꯝꯒꯗꯕ ꯀꯩꯔꯥꯛ ꯑꯃ ꯁꯥꯍꯜꯂꯝꯃꯤ ꯁꯥꯁꯤꯡ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯁꯦꯝꯂꯤꯕ ꯁꯥꯁꯤꯡ ꯑꯗꯨ ꯑꯆꯝꯕ ꯁꯥ ꯑꯃꯠꯇ ꯅꯠꯂꯝꯗꯦ, ꯃꯁꯥꯒꯤ ꯁꯛꯇꯤ ꯂꯩꯕ ꯉꯥꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯗꯨꯅ ꯁꯥꯍꯜꯂꯝꯃꯤ꯫ ꯁꯥꯁꯤꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯦꯞꯇꯕ ꯃꯈꯩ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯁꯔꯒ ꯀꯥꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯑꯗꯨ ꯑꯩ ꯂꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯤ"꯫ ꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯅꯪꯅ ꯂꯥꯏꯔꯩꯕꯥꯛ ꯀꯥꯕꯗ ꯏꯁꯣꯔꯅ ꯅꯪꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯔꯛꯈꯤꯗ꯭ꯔꯥ? ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯖꯗꯨꯅ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯁꯤꯗ ꯍꯤꯗꯥꯛ ꯑꯗꯨ ꯑꯩꯒꯤ ꯃꯔꯨꯞ ꯂꯤꯟ ꯑꯃꯅ ꯄꯤꯕꯤꯔꯝꯕꯅꯤ꯫ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯊꯝꯅꯕ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯛꯁꯤꯟꯍꯧꯗꯕꯅ ꯊꯣꯛꯈ꯭ꯔꯤꯕꯅꯤ"꯫ ꯄꯣꯏꯔꯩꯇꯣꯟ ꯁꯥꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯔꯒ ꯀꯥꯕ ꯉꯝꯅꯕ ꯀꯩꯔꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯂꯝꯃꯤ꯫ ꯀꯥꯒꯗꯧꯔꯤꯕ ꯀꯩꯔꯥꯛ ꯑꯁꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯊꯛ ꯍꯦꯟꯅ ꯋꯥꯡꯈ꯭ꯔꯕ ꯀꯩꯔꯥꯛ ꯑꯁꯤꯗꯒꯤ ꯇꯦꯔꯛꯂꯕꯗꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯈꯜꯗ ꯁꯔꯒ ꯀꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯕꯨ ꯃꯥꯕꯨ ꯁꯔꯒꯗ ꯀꯥꯕ ꯉꯝꯗꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯍꯨꯏ ꯆꯥꯎꯕꯕꯨ ꯍꯥꯟꯅ ꯀꯥꯍꯜꯂꯝꯃꯤ꯫ "ꯆꯥꯎꯕ, ꯅꯪ ꯍꯥꯟꯅ ꯀꯥꯔꯨꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯇꯥꯛꯂꯛꯎ꯫ ꯅꯪ ꯍꯥꯟꯅ ꯀꯥꯔꯨꯔꯣ ꯆꯥꯎꯕ"꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯥꯒꯤ ꯍꯨꯏ ꯆꯥꯎꯕꯕꯨ ꯍꯥꯟꯅ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯆꯥꯎꯕ ꯃꯁꯥ ꯌꯥꯝꯅ ꯀꯟꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯨꯏ ꯃꯈꯜ ꯑꯃꯅꯤ꯫ ꯃꯥꯅ ꯍꯥꯟꯅ ꯀꯩꯔꯥꯛ ꯑꯗꯨꯕꯨ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯀꯩꯔꯥꯛ ꯑꯗꯨꯗ ꯐꯅ ꯁꯥꯡꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯐꯅ ꯁꯥꯡꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯎꯍꯩꯇꯅ ꯌꯣꯝꯗꯨꯅ ꯄꯥꯟꯕ ꯆꯤꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯃꯄꯨꯗ ꯈꯨꯗꯣꯡꯊꯤꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯄ ꯑꯣꯏꯅ ꯎꯍꯩ ꯑꯃ ꯍꯦꯛꯇꯨꯅ ꯃꯈꯥꯗ ꯂꯪꯊꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯒꯤ ꯍꯨꯏꯅ ꯏꯪꯒꯤꯠ ꯑꯃꯠꯇ ꯄꯤꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯎꯍꯩ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯂꯩꯇ꯭ꯔꯦ ꯈꯟꯕ ꯉꯝꯂꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯔꯥꯛ ꯑꯗꯨ ꯇꯦꯛꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯥꯁꯤꯡ ꯈꯨꯗꯤꯡꯃꯛ ꯁꯥꯡꯂꯕ ꯀꯩꯔꯥꯛ ꯑꯗꯨꯅ ꯇꯦꯛꯊꯔꯛꯄ ꯑꯗꯨꯗ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯔꯥꯛ ꯑꯗꯨ ꯃꯇꯦꯛ ꯃꯇꯦꯛ ꯂꯣꯏꯅ ꯇꯦꯛꯂꯝꯃꯤ꯫ ꯑꯅꯧꯕ ꯀꯩꯔꯥꯛ ꯑꯃ ꯁꯦꯝꯕ ꯑꯣꯏꯊꯣꯛꯂꯝꯗꯦ꯫ ꯑꯁꯤꯅ ꯄꯣꯏꯔꯩꯇꯣꯟꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏ ꯆꯥꯎꯕꯁꯨ ꯃꯊꯛꯇ ꯂꯩꯈ꯭ꯔꯦ꯫ ꯀꯔꯝꯅ ꯆꯥꯎꯕꯕꯨ ꯂꯧꯊꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯤꯟ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯤꯟ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯖꯔꯝꯃꯤ꯫ "ꯑꯩꯒꯤ ꯃꯔꯨꯞ ꯂꯤꯟ,
ꯅꯪꯕꯨ ꯅꯇꯥꯎꯅ ꯀꯧꯔꯤꯕ ꯑꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯅꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯂꯤꯟ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎꯅ ꯅꯇꯥꯎꯕꯨ ꯀꯧꯔꯛꯄꯕꯨ ꯀꯔꯤ ꯂꯩꯕꯒꯦ? ꯏꯇꯥꯎꯅ ꯄꯤꯕꯤꯔꯝꯕ ꯁꯤꯗ ꯍꯤꯗꯥꯛ ꯑꯗꯨ ꯑꯩꯅ ꯆꯦꯛꯁꯤꯟꯍꯧꯗꯕꯅ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯏꯇꯥꯎ, ꯃꯗꯨꯗꯤ ꯅꯪ ꯁꯔꯒ ꯀꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯅꯠꯇꯅ ꯑꯇꯩ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯇꯥꯎ꯫ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯂꯩꯕ ꯍꯤꯗꯥꯛꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯐꯪꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯏꯇꯥꯎꯕꯨ ꯅꯇꯥꯎꯅ ꯁꯔꯒ ꯇꯝꯅ ꯊꯤꯟꯕꯤꯔꯒꯦ, ꯑꯗꯨꯒ ꯏꯇꯥꯎꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯌꯨ: ꯏꯁꯣꯔꯅ ꯂꯧꯕꯤꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯃꯨꯛꯇ ꯍꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯐꯖꯅ ꯍꯥꯏꯖꯧ ꯏꯇꯥꯎ꯫ ꯂꯤꯟ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯣꯏꯔꯩꯇꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯂꯤꯟ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯈꯪꯕ ꯌꯥꯕ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯁꯔꯒ ꯀꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯤꯟ ꯅꯨꯄꯥ ꯑꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯃꯁꯥꯗ ꯀꯟꯅ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯅ ꯁꯥꯡꯅ ꯁꯥꯡꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯁꯥꯡꯇꯣꯔꯛꯄꯅ ꯁꯔꯒ ꯇꯝꯅ ꯋꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯆꯪꯅ ꯋꯥꯡꯈꯠꯂꯕ ꯃꯇꯨꯡ ꯉꯁꯥꯏ ꯆꯥꯎꯕꯅ ꯂꯩꯕ ꯍꯩ ꯉꯥꯛꯇ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯆꯥꯎꯕ ꯄꯣꯏꯔꯩꯇꯣꯟꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯀꯨꯟꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯅ ꯆꯥꯎꯕꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯁꯔꯒ ꯇꯝꯅ ꯀꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯁꯔꯒ ꯌꯧꯗꯨꯅ ꯏꯁꯣꯔꯒ ꯎꯅꯕꯒꯤ ꯑꯌꯥꯕ ꯊꯣꯡꯉꯥꯛꯄꯁꯤꯡꯗꯒꯤ ꯂꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯍꯦ ꯅꯨꯄꯥꯃꯆꯥ, ꯅꯪ ꯏꯁꯣꯔꯒ ꯎꯅꯕ ꯌꯥꯔꯣꯏ, ꯃꯥꯂꯦꯝꯗ ꯍꯟꯈ꯭ꯔꯣ꯫ ꯅꯪꯕꯨ ꯏꯁꯣꯔꯅ ꯊꯥꯖꯤꯜꯂꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯟꯍꯧꯔꯣ, ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯛꯄ ꯌꯥꯗꯦ꯫ ꯏꯁꯣꯔꯒꯤ ꯊꯣꯡꯉꯥꯛꯄ, ꯑꯩꯁꯨ ꯈꯪꯖꯩ ꯊꯋꯥꯏ パンꯕ ꯃꯤꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯒ ꯎꯅꯕ ꯌꯥꯕ ꯌꯥꯗꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯇꯗꯤ ꯇꯥꯊꯣꯛꯄꯤꯔꯛꯇꯨꯅ ꯍꯪꯒꯠꯄꯤꯔꯨꯗꯨꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯎ, ꯑꯗꯨꯒ ꯑꯩ ꯍꯜꯂꯨ ꯍꯥꯏꯔꯁꯨ ꯍꯟꯖꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ ꯅꯨꯄꯥ, ꯑꯗꯨꯗꯤ ꯅꯪ ꯏꯁꯣꯔꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯂꯕꯗꯤ ꯅꯁꯥꯅ ꯌꯥꯅ ꯃꯥꯂꯦꯝꯗ ꯍꯟꯈꯤꯒꯗꯕꯅꯤꯀꯣ꯫ ꯑꯩ ꯁꯣꯏꯗꯅ ꯍꯟꯖꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯉꯥꯛꯄꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯪꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯅ ꯄꯣꯏꯔꯩꯇꯣꯟ ꯂꯥꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯁꯛ ꯈꯪꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ, ꯅꯪ ꯏꯁꯣꯔꯅ ꯆꯪꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯂꯦ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯣ꯫ ꯑꯁꯨꯝꯅ ꯊꯣꯡꯉꯥꯛꯄꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯏꯁꯣꯔꯒ ꯎꯅꯍꯜꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯈꯨꯔꯨꯝꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ: ꯅꯆꯥꯅ ꯆꯦꯛꯁꯤꯟꯍꯧꯗꯕꯅ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯗꯨꯅ ꯁꯤꯗ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯅꯆꯥꯗ ꯍꯟꯗꯣꯛꯄꯤꯔꯛꯎ ꯏꯁꯣꯔ꯫ ꯄꯣꯏꯔꯩꯇꯣꯟ, ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯝꯂꯕ ꯃꯅꯤ ꯑꯃꯕꯨ ꯀꯔꯤꯒꯤ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯅꯣ? ꯅꯪꯒꯤ ꯂꯣꯏꯅꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯍꯜꯂꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏ꯫ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯂꯣꯏꯅꯕꯤꯒ ꯇꯥꯟꯅꯗꯨꯅ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅꯦ꯫ ꯑꯗꯨꯗ ꯁꯣꯏꯔꯣꯏꯗꯕ ꯊꯕꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯑꯩꯒ ꯎꯅꯕ ꯂꯥꯛꯂꯕꯅꯤꯅ ꯅꯪꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯕꯤꯔꯛꯂꯒꯦ, ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯕꯤꯔꯛꯇꯨꯅ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯆꯥꯎꯕ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯎ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯖꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯈꯥ ꯇꯥꯅ ꯇꯧꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯆꯪꯗꯕ, ꯁꯤꯕ ꯅꯥꯏꯗꯕ, ꯃꯁꯥ ꯃꯎ ꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯆꯥ ꯐꯪꯖꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫